atu hay acha ham chapang ni to phong ba kaloi na dia ga bo kaloi te ni ko ma that to taw te ho private anung thu or seu te ka ti le mi tha ki chicken hon na kei wang jun ka tha no ma ka khot za a ka thi go nei te ama ho gam sungai hoi wa lu ting yung ôi rồi thôi xin mấy tay dùng nè viên mà không có đủ chịu phải sao xin mấy tay dùng mấy tay có mua đỏ Cookie lay hôm đó ở khối cái mi hôm chẳng là cái hai đình gì mà khối cái group tới cái phòng có bao nhiêu hai con lắm thà giờ thì hình như cái nó tàu khởi này vậy trong mình ấy hồi cái admin thế nào happy lay chứ hai nơi ahan laman sing se question view mapi mapa sing na laira bana pick thale ko chat le yong gai da u thamo seng na nungai ta ta ngasi ai ge yum sa mai ta ro pon na u ra ga ti ai se thamo seng na nungai ra ba ta isa ge pok pom phom isa ge yum phom mai ni asida ge hen ba lei ta ba ni isa ge ka phau da tum mi ba phomung ge asi phau da som on thok pa da ne tum sit pha de tum ning de adu ga nungai ti ha ba ni isa ge ha ji isa ge ni अहम मक्तद एम्पुति नाउगी चैनल वो यंगबिरिबा अदुगा मतम पुंबदा सपोर्ट तौयपा अदुगा नौना एम्पुति नाउगी चैनल यंगबिरिबा मयाम पुनपु तराम नोक्चरी मयाम सोशल मीडिया दा आइना पोचे म थेंगनबा अदु क्या मतिक चुमगे चुमदे हाइजदि मयाम जु खंगबिरमगनि अदो सीजे आइगी दमक्तदि याम नुंगाइतेने खाले हाबता मरमदि अमका मोजी खुद चंगीगद्रा हाइबा खोई हुजकी लैरिबा मियोय अहुम हाइबा तारेको आइना थेंगनरिसे मैम अखोगी कुकी की ग्रुप ते फंगमनि हाइबको अदुगा थादोरकपनि हाइ असि फंगबदि सिजना मु करी ओइदोइनो खनबदा कोक साबमा अखोइदा नुंगाइतबम पोय हाइबा तारे करी मतांगदनो कर्म मतांगदनो हाइबदा मैम कुकी लेयो मफमदा अखोगी मी अहुम चंगलगे हाइरिंग असि मखोगी ग्रुप तगी फंगबा पाउनि हाइको मैम थाजदि हिंगनिबा कइनो तौखरनिबा चुम्मिने हुजिकी एडमिन सिना हापी लेइजे हाइनरी अहन लमन सिंह से क्वेश्चन व्यू मापी मपा सिंह ना लाइरा बना पिक थले कुछ चले अदो मैम सु वीडियो सिंह व्यू क्या मतिक सिजे चुम्मिना चुम्दिनो खंगदे अदुबु आइदि चुम्बा माले मरमदि कुकी मरोन नगागा मया कुकी मी मरक्ता मोइसे चंगखरे अदो मसे समाइना खोइना हाइदि चेक्सन लौद्रगदि अमका मसेजु करी तौगनी करी तौ खंगो ngamdedana ko myam aduna pangpada pakhale aduga si news ne chumamagadi masedi yam thina akaiba mu oikani aduna section minasi video si minasi myam Sivebo mai lei hena mai ka choi na wa hunga atu hay acha ham chapang ni to phong ba kaloi na dia ga bo kaloi te ni ko ma that to taw te ho private anung thu or seu te ka ti le mi tha ki chicken hon na kei wang jun ka tha no ma ka khot za a ka thi go nei te ama ho gam sungai hoi wa lu ting le no mai ki san jong ki chip na nei wa su si no to me ya ha lu to na kei wang he ka lung sung hi mai ko ngai te a aji pao mai thai amang mai thai ngai dam na di ma cham lo he na ta hi tang ko man ho ka ko dham ai lo le nuôi kun ta chang ba mi du khat pa het hoi apa na hu wa lai hung to ham ke lo ta hui lang a jot bu no ham yong ke hello kai do ba gi la kuno i lo dham hing gel ta di bo sini मैम सिजना सिंगोय मगदि अखोय सि मी अहुमजे कमाई तौरगा अखोय पुथोरकनी अदुगा होजिकी वारी सानारिबा अखोयगी कुकी नुपी सिंगदो मोइना सानारिबा लोन मैतैदा मोइना बबु चेंगगदि थादोरकनी हने खल्ले अदु नत्रगदि मसिजु बेरा कागनी हने खल्ले हाइतारे मोइ मखु चंगी बाइजे पगी तकी मरमदि थानि 500 बांगांग पाउदा खाक्त्रबनिनाको अदुना मसिगी मतांग से आइना वीडियो से आइना हापचरक पय मरमदि अखोयगी मैतैगी
ꯐꯝꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯈꯪꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯩꯇꯩꯒꯤꯀꯣ ꯑꯗꯨꯅ ꯀꯨꯞꯅ ꯊꯤꯕꯤꯔꯒ ꯁꯤꯁꯤꯅ ꯑꯁꯦꯡꯕꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯒꯤꯔꯥꯀꯣ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯖꯥꯠ-ꯖꯥꯠꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯐꯪꯅꯕꯗꯨꯗꯤ ꯊꯥꯗꯣꯔꯛꯑꯒ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯄꯨꯔꯛꯇꯕ ꯌꯥꯗꯦꯗꯅꯀꯣ ꯃꯦꯝ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯍꯟꯁꯤꯒ ꯑꯉꯥꯡꯁꯤꯒ ꯃꯣꯏ ꯑꯍꯨꯝꯗꯣ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯈꯟꯕꯗ ꯃꯝꯃꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯁꯤꯜꯆꯔꯣꯝꯗꯒꯤ ꯆꯠꯂꯒ ꯊꯕꯛ ꯁꯨꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯃꯜ ꯕꯥꯕꯨ ꯐꯥꯎꯗ ꯊꯣꯛꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯍꯤꯡꯉꯝꯒꯅꯤ ꯍꯤꯡꯉꯝꯃꯣꯏ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯪꯉꯦ ꯍꯥꯏꯅ ꯂꯩꯒꯅꯤ ꯍꯧꯖꯤꯛꯇꯤ ꯈ꯭ꯔꯤꯁꯃꯥꯁ ꯃꯅꯥꯛꯅ ꯏꯪꯉꯦ ꯂꯩꯒꯅꯤ ꯑꯗꯨꯒ ꯐꯠ ꯀꯥꯏꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯦꯝ ꯑꯗꯨꯅ ꯃꯁꯤ ꯃꯇꯥꯡꯁꯤ ꯑꯩꯅꯁꯨ ꯑꯩꯒꯤ ꯐꯪꯅꯖꯕꯗ ꯍꯥꯞꯆꯔꯛꯄꯅꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯉꯔꯥꯡꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯅ ꯀꯨꯞꯅ ꯑꯝꯇ ꯊꯤꯃꯤꯟꯅꯁꯦꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯨꯃꯥꯏꯅ ꯑꯇꯩꯁꯨ ꯂꯝꯕꯤ ꯁꯣꯏꯔꯒ ꯆꯠꯈꯤꯗꯕ ꯃꯣꯏꯐꯝꯗ ꯇꯥꯈꯤꯗꯅꯕ ꯍꯥꯏꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯇꯩ ꯑꯃ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯐꯝꯈꯩꯁꯦ ꯑꯗꯨꯁꯤꯡꯗꯣ ꯑꯃꯨꯛꯀ ꯅꯧꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗ ꯐꯪꯕ ꯀꯥꯟꯗ ꯎꯔꯛꯄꯗ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯌꯥꯝ ꯋꯥꯅ ꯌꯨꯝꯗꯣ ꯁꯥꯔꯒ ꯂꯩꯖꯔꯝꯃꯤꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯖꯪꯒꯜ ꯑꯣꯏꯈ꯭ꯔꯦ ꯑꯗ ꯖꯪꯒꯜ ꯑꯣꯏꯒꯦ ꯁꯤ ꯍꯥꯏꯔꯨꯔꯒꯗꯤꯀꯣ ꯃꯣꯏꯅꯁꯨ ꯐꯠꯂꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝ ꯀꯌꯥ ꯑꯃ ꯖꯪꯒꯜ ꯑꯣꯏꯈ꯭ꯔꯦ ꯆꯨꯝꯃꯦ ꯕꯠ ꯁꯤꯗꯩꯁꯤꯒ ꯕꯠ ꯍꯥꯏꯕ ꯑꯃ ꯂꯩꯕꯀꯣ ꯑꯩꯈꯣꯏꯗ ꯃꯩꯇꯩꯗ ꯁꯦꯟꯇ꯭ꯔꯦꯜꯗꯒꯤ ST ꯇꯥꯟꯅꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯄꯤꯒꯅꯤ ꯄꯤꯔꯣꯏ ꯈꯟꯅꯒꯅꯤ ꯍꯥꯏꯕꯁꯦ ꯁꯦꯟꯇ꯭ꯔꯦꯜꯅꯅꯤ ꯅꯣꯏ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯑꯗꯨꯗꯤ ꯂꯥꯟ ꯁꯣꯛꯅꯒꯗꯕ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯍꯥꯏꯅꯒꯗꯕ ꯃꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯒ ꯐꯠ ꯂꯥꯎꯅ ꯐꯨ ꯆꯩ ꯇꯧꯔꯒ ꯌꯨꯝ ꯃꯩ ꯊꯥꯔꯒ ꯑꯩꯅ 2022ꯗ ꯆꯠꯂꯝꯕ ꯏꯃꯨꯡ ꯏꯅꯥꯎ ꯅꯤꯄꯥꯜ ꯂꯝꯖꯤꯡꯕ ꯈꯣꯏꯗꯒꯩꯅ ꯆꯠꯂꯒ ꯆꯥꯕ ꯊꯛꯄ ꯇꯧꯔꯝꯕ ꯑꯗꯨ ꯌꯨꯝꯒꯗꯣ ꯂꯣꯏ ꯃꯤꯠꯁꯤꯒ ꯁꯪ ꯂꯥꯎꯏ ꯃꯣꯏꯒꯤ ꯐꯥꯎ ꯌꯥꯎꯅ ꯃꯩ ꯊꯥꯈ꯭ꯔꯒ ꯑꯩꯅ ꯇꯥꯔꯛꯄ ꯃꯇꯥꯡꯗꯣ ꯑꯗꯨꯗꯤ ꯃꯣꯏꯒꯤꯗꯤ ꯀꯔꯤ ꯃꯔꯥꯜ ꯂꯩꯈꯤꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯣꯏ ꯀꯅꯥꯝꯇ ꯈꯟꯅꯒꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯇꯩ ꯃꯤꯆꯝꯈꯩꯅ ꯀꯔꯤꯁꯨ ꯇꯧ ꯉꯝꯗꯣꯏꯅꯣ ꯑꯗꯨꯒ ꯅꯣꯏꯅ ꯈ꯭ꯋꯥꯏ ꯌꯥꯝ ꯇꯥꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯅꯣꯏꯗ ꯍꯧꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯑꯒ ꯇꯞ ꯇꯥꯏ ꯃꯩꯗꯣ ꯊꯥꯔꯛꯑꯒ ꯍꯥꯠꯂꯛꯑꯒ ꯃꯩꯗꯣ ꯊꯥꯔꯛꯑꯒ ꯍꯥꯠꯂꯛꯑꯒꯗꯤ ꯑꯗꯨꯗꯤ ꯋꯥꯔ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯔꯣꯝꯗꯩꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯔꯤꯇꯔꯟ ꯐꯪꯕ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯅꯣꯏꯒꯤꯁꯨ ꯂꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯤ ꯕꯠ ꯍꯧꯔꯛꯄꯗꯤ ꯀꯥꯏꯗꯩꯅꯣ ꯑꯗꯨꯅꯤꯗ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯝꯃꯒꯗꯤ ꯉꯁꯤ ꯅꯣꯏ ꯑꯩꯈꯣই ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯌꯥꯝ ꯂꯩꯔꯝꯃꯣꯏ ꯃꯔꯝꯗꯤ ꯈꯟꯅꯒꯗꯕꯗꯤ ꯁꯔꯀꯥꯔꯒ ꯑꯗꯨꯒ ꯈꯣꯜꯂꯥꯎ ꯂꯥꯎꯒꯗꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜꯗ ꯅꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯒꯁꯨ ꯑꯗꯨꯅ ꯃꯤꯆꯝ ꯑꯩꯈꯣꯏꯒ ꯍꯥꯠꯂꯒ ꯌꯨꯝ ꯃꯩ ꯊꯥꯔ ꯑꯗꯨꯗꯤ ꯄꯨꯔꯥ ꯀꯦꯞꯆꯔ ꯑꯃꯔꯣꯝꯗꯩ ꯖꯒꯥꯗꯣ ꯑꯗꯨꯝ ꯂꯧꯁꯤꯜꯂ ꯆꯠꯂꯒ ꯃꯤ ꯂꯣꯏ ꯍꯥꯠꯂꯒ ꯐꯨꯁꯦ ꯇꯧꯔꯒ ꯇꯥꯜꯂꯒ ꯃꯩ ꯊꯥꯔꯒ ꯅꯣꯏꯅ ꯂꯧꯈ꯭ꯔꯒ ꯁꯦꯄꯔꯦꯠ ꯁꯦꯝꯒꯦ ꯍꯥꯏꯈꯤꯕ ꯋꯥꯈꯜ ꯑꯃ ꯄꯨꯗ꯭ꯔꯥꯅꯦꯀꯣ ꯑꯗꯨꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯋꯥ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯏꯁꯥꯒꯤ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯌꯨꯝꯈꯩꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯃꯩꯇꯩ ꯃꯌꯥꯝ ꯂꯩꯔꯝꯕ ꯖꯒꯥꯗꯨꯅꯤ ꯍꯧꯖꯤꯛ ꯖꯪꯒꯜ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯁꯤ ꯈꯣꯡ ꯂꯝꯕꯤꯁꯤꯅ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯆꯠꯄꯒꯤ ꯂꯝꯕꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯍꯦꯛꯄꯒꯤ ꯋꯥꯌꯦꯜ ꯆꯠꯂꯤ ꯁꯤ ꯋꯥꯁꯤ ꯖꯥꯟꯗꯨꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯍꯨꯔꯥꯟꯕꯁꯤꯡꯅ ꯍꯨꯔꯥꯟꯈꯤꯕꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯍꯥꯏꯁꯦ ꯃꯩ ꯖꯪꯒꯜ ꯂꯣꯏꯅ ꯂꯩꯔꯦ ꯐꯨꯜ ꯖꯪꯒꯜꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯩꯇꯩ ꯌꯨꯝ ꯁꯤ ꯋꯥꯁꯤ ꯌꯥꯟꯒꯦ ꯇꯧꯕꯅꯦ ꯁꯤ ꯃꯩꯇꯩ ꯌꯨꯝ ꯇꯣꯏꯂꯦꯠ ꯅꯨꯡꯉꯥꯏꯒ ꯂꯩꯔꯤꯁꯦ ꯖꯪꯒꯜ ꯂꯣꯏꯔꯦ ꯌꯨꯝ ꯂꯣꯏ ꯂꯣꯏꯔꯤꯁꯦ ꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝꯅꯦ ꯌꯦꯟ ꯃꯟ ꯑꯣꯈꯣꯡꯕꯤꯗꯣ ꯎꯆꯦꯛ ꯄꯥꯏꯁꯤꯔꯝ ꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩꯇꯩꯒꯤ ꯄꯥꯝꯃꯨꯗ꯭ꯔꯣ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯃꯩꯇꯩ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯖꯪꯒꯜꯅꯤ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯖꯪꯒꯜ ꯄꯨꯔꯥ ꯃꯣꯔꯦꯗ ꯂꯩꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯍꯦꯛꯀꯦ ꯂꯥꯛꯄꯅꯦ ꯃꯩꯇꯩꯒꯤ ꯊꯥꯔꯝꯕ ꯌꯣꯡꯆꯥꯛ ꯑꯃ ꯂꯩꯗꯅ ꯌꯣꯡꯆꯥꯛ ꯍꯦꯛꯀꯦ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯁꯦ ꯇꯣꯏꯂꯦꯠꯀ ꯂꯣꯏ ꯊꯨꯒꯥꯏꯔꯅ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯗꯨ ꯌꯥꯔꯦ ꯀꯩꯅꯣ ꯉꯁꯤꯔꯣ ꯃꯇꯣꯟꯗ ꯁꯤꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯀꯣ ꯋꯥꯅ ꯁꯥꯈꯤꯕ ꯌꯨꯝꯈꯩꯁꯦ ꯍꯧꯖꯤꯛ ꯖꯪꯒꯜ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯅ 2022ꯗ ꯆꯠꯂꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯄꯒ ꯃꯔꯦꯛ ꯃꯍꯥꯎꯁꯤ ꯌꯥꯝ ꯈꯦꯠꯅꯩ ꯌꯥꯝ ꯐꯤꯕꯝ ꯇꯥꯈꯤꯗꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯐꯝꯁꯨ ꯈꯪꯈꯤꯗꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯏꯪꯉꯦ ꯍꯥꯏꯅꯤ ꯑꯗꯨꯒ ꯀꯅꯥꯅꯣꯝꯃ ꯍꯦꯛꯇ ꯃꯣꯏꯅ ꯆꯤꯡꯊꯣꯛ ꯍꯥꯠꯄꯅꯤ ꯈꯪꯗꯦ ꯇꯧ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯔꯥꯡ ꯁꯥꯒꯠꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯅꯤ
ꯑꯁꯤ ꯃꯔꯛꯁꯤꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯅꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯉꯤꯕ ꯅꯣꯡꯃꯒꯤ ꯁꯦꯟ ꯇꯥꯜꯍꯧꯗ꯭ꯔꯒꯗꯤ ꯋꯥꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯃꯣꯏꯒꯤꯁꯨ ꯈꯟꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯦꯟꯁꯨ ꯇꯥꯅꯤ ꯆꯔꯥꯁꯨ ꯍꯦꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯂꯥꯟ ꯍꯥꯏꯕꯁꯤꯁꯨ ꯏꯁꯥꯒꯤ ꯖꯥꯇꯤꯗ ꯁꯣꯛꯇꯕ ꯌꯥꯗꯦꯅ ꯑꯗꯨꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤꯗꯩꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯒꯤ PM ꯉꯁꯤꯐꯥꯎꯗ ꯂꯥꯛꯑꯒ ꯁꯣꯜꯕ ꯇꯧꯕꯤꯕ ꯉꯝꯗꯦ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯤꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯄꯥꯏꯕꯤꯔꯕ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯉꯁꯤꯐꯥꯎꯗ ꯂꯥꯛꯑꯒ ꯀꯔꯤꯝꯇ ꯇꯧꯕꯤꯕ ꯉꯝꯗꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯈꯣꯏꯅꯀꯣ ꯆꯨꯝꯃꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯈꯟꯅꯔꯤꯅꯤ ꯑꯗꯨꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯣꯏꯅ ꯉꯥꯛꯄꯤꯐꯝ ꯃꯣꯏꯅ ꯌꯥꯅꯍꯟꯐꯝ ꯊꯣꯛꯏꯕ ꯑꯗꯨꯅ ꯃꯣꯏꯅ ꯍꯦꯛ ꯍꯥꯏꯈꯤꯕ ꯇꯥꯔꯗꯤꯀꯣ 하이웨이다 마이테이 가리 ꯆꯠꯄꯗ ꯍꯦꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯧꯔꯕ ꯅꯣꯏꯗ ꯑꯂꯣꯏꯕ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤꯁꯨ ꯒꯥꯔꯤ ꯏꯝꯐꯥꯜ ꯐꯥꯎ ꯆꯪꯉꯛꯄꯗ ꯅꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯧꯔꯗꯤ ꯅꯣꯏꯁꯨ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯅꯣꯏ ꯑꯝꯇ ꯈꯨꯠ ꯊꯥꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯂꯝꯕꯤꯁꯤꯒ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀ ꯊꯥꯗꯣꯛꯑꯒ ꯃꯩꯇꯩꯈꯩ ꯆꯠꯄ ꯌꯥꯔꯦ ꯑꯃ ꯌꯥꯔꯦ ꯍꯥꯏꯗꯤ ꯇꯞꯅ ꯂꯥꯟꯁꯦ ꯌꯥꯝ ꯊꯨꯅ ꯏꯪꯉꯛꯀꯅꯤꯕ ꯑꯗꯨꯒ ꯃꯣꯏꯅ ꯍꯦꯛ ꯍꯥꯏꯈ꯭ꯔꯒꯗꯤ ꯃꯣꯏꯁꯨ ꯏꯟꯒꯅꯤ ꯑꯩꯈꯣꯏꯁꯨ ꯏꯟꯗꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯀꯔꯤꯝꯇ ꯁꯣꯂꯨꯁꯟ ꯇꯧꯕꯤꯗꯕꯁꯦ ꯃꯁꯤꯗꯩꯁꯤꯒ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯣꯂꯤꯇꯤꯛꯁꯅꯣ ꯁꯤꯅꯤ ꯁꯤꯒꯤ ꯄꯣꯂꯤꯇꯤꯛꯁꯁꯤꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯅꯣꯝ ꯐꯪꯕꯒ ꯄꯥꯈꯠꯄꯅꯤꯅ ꯑꯗꯨꯝ ꯏꯁꯥꯒꯤꯅꯤ ꯍꯥꯏꯕꯗꯗꯤ ꯅꯨꯡꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ 이마도 아복 ꯀꯧꯗꯣꯏꯔ 이마 ꯀꯧꯗꯣꯏꯔ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅꯈꯩ ꯂꯝꯕꯤ ꯉꯥꯎꯔꯒ ꯃꯣꯏ ꯃꯔꯛꯇ ꯖꯧꯔꯤꯔ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯏ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯍꯟꯅꯤꯡꯗꯦ ꯃꯁꯤ ꯃꯇꯥꯡ ꯍꯥꯏꯅꯤꯡꯕꯅꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯁꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯍꯥꯞꯆꯔꯛꯄꯅꯤ ꯁꯨꯃꯥꯏꯅ ꯀꯨꯀꯤꯡ ꯐꯣꯝꯗ ꯇꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯣꯔꯦꯗ ꯂꯩꯕ ꯌꯨꯝꯈꯩꯗ ꯎꯕꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯒꯤ ꯌꯨꯝꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯟꯅ ꯎꯔꯒꯗꯤ ꯑꯩꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯥꯒꯤ ꯄꯣꯛꯄ ꯃꯐꯝ ꯏꯁꯥꯒꯤ ꯌꯨꯝꯐꯝ ꯍꯥꯏꯁꯤꯗꯤ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯏꯁꯥꯒꯤ ꯀꯥ ꯐꯥꯎꯗ ꯇꯨꯝꯃꯤꯕ ꯐꯃꯨꯡꯁꯦ ꯑꯁꯤ ꯐꯥꯎꯗ ꯁꯣꯝꯗ ꯑꯣꯟꯊꯣꯛꯄꯗꯅꯦ ꯇꯨꯝꯁꯤꯠ ꯐꯥꯗꯦ ꯇꯨꯝꯅꯤꯡꯗꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯏꯁꯥꯒꯤ ꯍꯥꯏꯁꯤꯗꯤ ꯏꯁꯥꯒꯤꯅꯤ ꯍꯧꯔꯛꯐꯝ ꯍꯥꯏꯁꯦ ꯌꯨꯝꯒꯤ ꯏꯁꯥꯒꯤ ꯌꯨꯝꯐꯝ ꯍꯥꯏꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝ ꯑꯗꯨ ꯃꯁꯤ ꯃꯇꯥꯡ ꯍꯥꯏꯔꯒ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯃꯌꯥꯝꯗꯒꯤ ꯑꯩ ꯑꯃꯨꯛ ꯕꯤꯗꯥꯏ ꯂꯧꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯦꯝꯄꯨꯇꯤꯅꯥꯎꯒ ꯑꯗꯨꯒ ꯑꯦꯝꯄꯨꯇꯤꯅꯥꯎꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯨ ꯑꯅꯥ ꯌꯥꯎꯕꯤꯒꯅꯨ ꯃꯁꯤ ꯃꯇꯥꯡ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯁꯤ ꯃꯩꯇꯩꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ